Akaswani Imphal, Ningthoukhongjam Suni na pau pazare, ahanbada maruiba pau. Lakadawriba Lok Sabha amasung Vidhan Sabha Mikhal Singha mari lainana, Election Commission of India na Manipurda Central Armed Police Force ki company chani tharaklagani. Nagasingi mahimarong hunbagi kumai luingai ni pangthokli amasung Central Board of Secondary Education na loba Class 10 amadi 12 ki parikya ngasidagi haure. Lakadawriba Lok Sabha amasung Vidhan Sabha Mikhal Singha mari lainana Election Commission of India na leibakasigi Rajya Singda Central Armed Police Force CAPF ki company kaya thanaba cherol thokre. Cherol sigi matungina Andhra Pradesh, Arunachal Pradesh, Odisha amasung Sikkim da handak pangthokluba Mikhal gi yenglaga Rajya amasung Union Territory singda CAPF thamnaba warep asi lawrakpani. Hariba security force asina polling station sing ngaksenba amadi Mikhalda pamdaba thokdok thoktanaba ngakselgi thawrang paikhatkani. Manipur gi oina force asigi company chani tharakani amasung masidagi company 13 na counting center singda ngaksengani. Nagasingi mahimarong hunbagi kumai luingai ni pangthokli kumai asi ngarang Tamenglong jila gi headquarters ta leiba Apollo ground da hokre. Ngasigi mapungoiba thawramda nungbi maikhum hangdokpa Thandaba marumarang yenthokpana chingba pangthokani tungda liangmai paumai kom jemi mau maram anal amasung tangkhul tribes singna tongan bajago isai sing utkani Padmasuri Guru Ruben mangsabagi akhanaba thawram amasu utkani loishinbagi thawramda natki phizol utpa amasung parade amasu pangthokani kumai asida Water Resources Mantri Awangbaw Nyumaina athoiba mitunglen oigani Lok Sabha MP Dr. Loro Forje amasung MLA sing saruk yagani United Naga Council ki makhada State Level Organizing Committee na sinbu kumai asida ngarang ahuba numita natki jagoi amasung isai na jingba pangthoki Rajya sigi tongan mafamdagi Naga tribe 15 amasung delegate chatruk hena saruk yake. Luingai ni kumai na lakpada Rajyapal Anusya Uike na Rajya sigi miyamda maruina Naga singda yaipa pausel piri maki pausel da Rajyapal na hai kumai asina zada amasung dharmagi khenaba thamdana santi nungsichanaba porakpu oirachanu. Mukhyamantri Nongthombam Birena magi pausel da hai kumai asi chahi khudingi February 15 da Naga singna pangthoktuna lakli kumai asida Naga singna Ishwargi mafamda tawbimal khangba utpa amadi haksang phana leinaba amasung nungai yaifanaba oinaba thauni jai magna hai kumai asina aikoi maselgi marakta nungsi chanaba amasung hena phama mari sagatuna amaga punna leiminaba oirashanu. Mukhyamantri Nongthombam Birenga Laikhidraba Okram Sanaton Misiga Mari Lenana Semkiba JSC against the brutal killing of Okram Sanaton gi Musinga ngarang unakre unabaduda JSC ki dabi sing thabak to onthoklagani haina thajaba pirakpadagi sangsilamba khongjang sing kudaktagi handokre thasigi 13 da pangaida Manipur Police Training Center da thoning da thokdok amada Okram Sanaton laikhidabani Mukhyamantri na laikhidraba Sanaton gi imung manungi mioi amada Rajya Sarkar gi thabak ama hapkani habagi thajaba pirakle ngasi ayuk pung 9 da yumnam palok chingjel da laikhidraba Sanaton gi hakjang lairul chalagani haire Mukhyamantri Nongthombam Birena JSC gi warol singbu thabak to onthokani habagi damak JSC na thagatpasu fongdorakle Amaromda Manipur Police na social media da thagatpa warol amada hai thasigi 13 da khoisaunarba miyamna pangai da leiba MPTC da Thomjilakpada miyamadu lakshinnabu honabada aingyobe thabaksing paikhatpada miyoyama laikide ahumna sokhi hiramasigi mari leinana Manipur Police na miyoy taruk ngarang phagat khare phagalaba miyoysing adu court puthoklaba matungda makhatana wahong pahong chathanaba court gi ayaba lawkhre Rajya sigi tongan ba IPS amasung MPS kharagi pham hongdo hongjin tawkhre IGP Apps Ops oiramba AK Muiba IPS IGP Intelligence nap oiragani IPS Nisit Kumar IGP John 2 amasung IGP AP2 oiragani IPS Mamta Wahengbam IGP RTI khakta oiragani IPS Achin Haukip IGP HR oiragani Kabib ke IGP AP amasung Ops ki thabak puragani Mangkhogin Haukip DIGP Range 4 Ningshen Warngam DIGP Nap amasung DIGP Range 3 Hais Jogesandra Singh DIG Range 2 amasung DIG Intelligence Marabam Pradip Singh AD MPTC amasung Director MPTC in charge Sorokhaibam Gautam SP Ukhrul Ningsen Bashum SP Kamjong
Khetumayum Ravi Kumar Singh SP Bisnupur, MPS Polem Manjit Singh AD MPTC in charge, K Meghachandra Singh SP Imphal East, Sarangthem Asana SP Vigilance in charge amasung Dr. Sarangthem Ibomcha Singh Shio Fast MR in charge oiragani. Tabiriba Pawasi Akaswani Imphal dagini. Central Board of Secondary Education CBSE na ngasidagi hogodoriba class 10 amasung 12 ki parikya ga mari lainana sana kanglon kaya thokre haidiba sana kanglon sing manung chana mahiroi singna makhoi gi exam center sing da ayuk pung 10 gi mamangda yorba yauri handak chahi gi oina class 10 amasung 12 ki board parikya da mahiroi lakh 38 henbana board ki parikya thagani. Delhi da punna mahiroi lakh manga lising marphu chama marphutra nitoi examination center Sanipan Humbutra Taretagi Parikya Thagani. Class 10 amasung 12 ki CBSE ki board parikya asi ngasidagi hauraga mathang thagi ani phawba chathagani. Pradhan Mantri Narendra Modi na hairi Bharat asi sel tumgi lamda kumang yangma chawkhalakliba malemgi lebak singi manungda ama oiri masigi damak lebak asina energy security da hena mideng changsili. International Energy Agency Ministerial Mifamda Wangang laduna Pradhan Mantri na hai haukibi sahi tara asida Bharat asi malemgi sel tumgi lamda mga subalebak ama oiba ngamle. Paris da pangtokpa mifam aduda Sri Modi na makata na hai Leibag asigi solar energy ki changsu hena wangkhalakli renewable energy ki lamdasu handegi saruk ani hena fagalakli. Mangna hai Bharat asi climate change ki wafam dasu yamna lumna loba leibag amani masigi damak leibag asina thabak kaya su paikhalakli. Ngasi phongba pause singi maruiba pausingi namak hauzik Rajkumari Mangalsana leire Mangalsana. Thagachari Suni Tampaki mafam kayada kuki militant singna landarakibagi pau amasung assembly mifam numit mangani phamgani haba pau singna ngasi phongnariba pauche singda maruiba pau oina phongli. Kuki militant singna tangkhul ama yauna mioi ani pharaga hatkre hakchang manghankhre haba pauna sana leibakta ahanba headline tawri. Headline asigi makhada Nagagi khul khudingmaki nahasing February 13 phawbada training lakadabani haiba TNFO gi wafamna color headline tawduna phongli. Pawasimak tongan mamongda headline tawduna Sangai Express ki edition animak Naharol gi thodang amasung Ichel Express ta ahanba lamaida phongnari. Pokna phamda security gi camp da thomjinbada nongmai kablakpadagi ama sire 10 hena sokle haiba pawsina ahanba headline tawri. Pawasimak tongan mamongda headline tawduna People's Chronicle, Imphal Free Press, Ichel Express amasung Sana Leibakta ahanba lamaida phongnari. Huyen lan pawda Churachandpur gi Lailoi Phai amasung Dongyangdagi Sugnuda landarakre haiba pawsina ahanba headline tawri. Pawasimak Imphal Free Press, Ichel Express, Naharol gi thodang, Manipur News, Sana Leibak amasung Sangai Express ki edition animakta maruiba paw oina phongnari. Ichel Express ta Kuki militant singna ngakpigani Ichel Express ta Manipur Assembly gi budget mifam tha asigi kunipandagi mathang thagi manga phawba pangthoklagani Kuki MLA tarana hanagum suti lawrak leba yari haiba paw asina anishuba headline tawri. Pawasimak Manipur News Naharol gi thodang People's Chronicle Sangai Express ki edition animak Huyen lan paw pokna pham Sana Leibak Tamenglong Times amasung Ganphu Mail da maruiba paw oina phongnari. Manipur News ta Ngasi nungthil tampaki mafam singda pak sana human chain semduna khongjing sangsilakani haiba PAPPM gi wafamna anishuba headline tawri. Pawsima pokna pham Imphal Free Press amasung People's Chronicle da maruiba paw oina phongnari. People's Chronicle da IPS MPS officer sing transfer posting chatpagi pawna ahanba lamaida phongli. Pawsima Manipur News Huyen lan paw amasung Sana Leibakta maruiba paw oina phongli. Naharol gi thodang da Laikhidraba Sanatun gi hakchang ngasi leirol challagani haiba paw asina ahanba lamaida phongli. Suni Thagachari Mangalsana aroibada maroiba paw amuk lakadorbe Lok Sabha amasung Vidhan Sabha mikhal singa mari leinana Election Commission of India na Manipurda Central Armed Police Force ki company chani tharaklagani Nagasingi mahimarong hunbagi kumai luingai ni pangthukli amasung Central Board of Secondary Education na loba class 10 amadi 12 ki parikya da ngasidagi hauragani paw loijare.